Ningol oibisingi wakal thamoi sarang nabatha yengluba khuding ningol oibisingi thamoi da yening huinbatha hiyangai thana lakpada mabung mokwa singna mache masal sing ekhoibu achet panungshibagi mari ama oina ipam lamdamda kausaduna angamba khudol piduna chakhaujabagum Kangleipak News Tengbanglo KNTN Manipurna haukiba lising ani taraga mapalda kana lejedraba awa ana taraba imungi ningol sing amagi KNTL Manipurgi member oiriba ningol oibisingbu chakaujabagi thoram ama pangthokibagum kumsi sahi lising ani kungisu ningol chakaubagi thoram lagliba December kitang mga yaipharaba thangjanumit asida Kangleipak News Tengbang Luki mabung mapa oiriba aikoina sak kaubagi thoram ama khangabo part 3 da leiba Kangleipak News Tengbang Luki General Secretary oiriba Saikom AB Maitai ge sangai da pangthok saragani hairiba December ki tang manga yai pharaba thangji numit asida pangthok sagadoriba ningol sakubagi thoram asida isai sesing khudimangna matam sana lakpinaba Kangleipak News Tengbang Luki General Secretary oibiriba AB Maitai na faujinjari hairiba December ki tang manga yai pharaba thangji numit ki ayuki pung mapal taba matamda pangthok sagadoriba ningol sakauba thoram asida Chief guest oina phambigadabi Srimati Junriyon Thonga social worker President oina phambigadabi RK Nomita advisory Kangleipak News Tengbang Guest of Honor da KH Rajamon Singha Jila Parishad Khangabo N Mala Devi Pradhan Khangabo Part 1 S Opendro Singha Pradhan Khangabo Part 2 M Laisanu Devi Pradhan Khangabo Part 3 Special invitees da Khoirom Loya Lakpa Editor Naharol gi Thogdam Sibadata Luwa Editor Pandam RK Somendro Allies Kaiku film actor Gokul Atopam film actor Film Purneshwari film actress Nongthang Ngandi Shanu film actress Happy Rajan film actor comedian Paujin Jariba Kangleipak News Tengbanglo KNTL Manipur Mangining tamna la ngamdrabi ningol loibigi punsini